ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯧꯅ ꯃꯤꯑꯣꯏ contrahumdoi COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ COVID-19ꯒꯤ ꯀꯦꯁ 195 ꯁꯨꯈ꯭ꯔꯦ Manipur government thadorokpa cherol amana nauna COVID-19 positive oirabasing adudi Imphal East tagi ahum Imphal West tagi kungateret Thawbal dagi ahumni hairi amadi laina laichat asidagi phagalatuna miyoi manga pung kunga marigi asi manungda miyoi manga discharge tawkhre sample chamaga ama test tawkhi sample sing adudi Imphal East tagi tara Imphal West tagi humfutaret Thawbal dagi tara oikhi masida miyoi kuntraga humdoi nauna pung kunga mari asida positive oiba thengnakibani haina makha tari